NAMBOL SABAL LEIKAI da Kunthra Hondoi Suba Assam Rifles da ambush Chattharakkhiba Thoudokta Leikhidraba Singgi MAPHAMDA EKAIKHUMNABA UTTUNA Candle Light VIGIL ama PANGTHOKKHRE Kakting Police amadi Kakting Lamkhai Assam Rifle Head Commander na Lutingduna PANGTHOKKHIBA Candle Light VIGIL aduda Mafam adugi miyam pun saruk yaduna Thoudok adubu yaningdaba amadi pendaba phongdokhi hiramasigi matangda aikugi pangbi Raskesor Thoudamdagi paudam ama Hojena le jare mafam ase khoi Kakching district ki oiba Kakching Lamkhai haba jaga du dani ngarang thohaning da bu Thoudok khoi NAMBOL saban da thokhiba Thoudok du gi matang da khoi Assam Rifle amadi Kakching gi praja sing na pen da bu kholaw du phongtok boina kendan katpa gi thong ama thoram ama pangthok sabani du gi matang da pau taminus ngarang thokhiba Thoudok si yamna nuai taba Assam Rifle ki jawan ani leikidre aduga mioi jawan manga amana so pan nangi asung laba attack toiba si Hojik Laiba Manipur ki situation asida security force bu oro naduga koi civil sing de oro hana sunabai thabak je koi hangwalle haib tare masi asi na gi pau ji Manipur se sai ani om sida asumna lakpadagi koi sakot thorang gi thabak koi gi isada mipung kudimuta ki tujingmagi wakal nga tawin lare aduna koi Assam Rifle oro any security force da attack toba misam da attack toba haib mayam asi pulap lepiraga Manipur se shanti hoina Purpo Pami, Natragadi, Manipur, Mang Changsin Bagi, Mahuta, Tungda Halaga,